tara mà thầy cả đây cả punishment gì mình đã tan chơi không ngay đây hello hello nè punishment đi cơ wali Hi ma'am. Ngasi ai nakta famije ai maton ne buko ai mamagi maupa atomba ado ngasi di mamton go ina mukbang se tawjarage ngasi mathenjina nganu thongba leire aduga yen thongba khraga champhut ka ado si kalijar metpa si hai khra yaure ko aduga telo khra yaure nei ra nei ado ma'am ngasi gi challenge sina horen ngamda mi duna mu ising hojik nong chubagi khra inge bako ado ngamda mi duna angamba mina ising haijan na dune bako yare ko angamba mi duna ngamda bu da ising haijan na de okay ado ma'am kana ngamge do yenga Parse ngasi di imaka YouTube channel sida imaki mukbang se ngasi di imaka mai mam to nai ga tawrage mayam yeminase kuira bane ba mamton ga tawge se ado matam do sida lakta basu kuira bane imaki channel hang bude su laktri kuira sahi ani ahum phare sida lakta ba ngasi di imak siga mukbang tawrage ngam yeminase ma'am kucha kana nai horse adi khud hama bane ka hama gi ai prayer tawgi taw ma'am dudi hojalage am horse ko 1 2 3 yare yare ko islam way si pam bam jiga kai ga iman pan nai juru kan to ye học kiểu có chém đã đêm mấy rồi ya yam he iman nai jure to ye tông em rồi à làm bạn là nuôi khăng như ta ngày đôi nào cái phải na bên này thì xin mà tiền cho hậu rồi hỏi cũng mới nâng để xem nào hỏi và thì chú nhà mình đến đó chăm phút đấm nhau ra yên đừng ăn dùng cho ra em nói là em biết con gì rồi đấy này ngoài luôn vậy cần là chức bên ạ
ꯀꯟ ꯂꯥꯎꯋꯦꯕ ꯏꯟꯖꯥꯡ ꯆꯪ ꯃꯤ ꯂꯩꯔꯤ ꯉꯥꯅꯨ ꯆꯤꯛꯄꯩ ꯈꯨꯠꯁꯤꯅ ꯈꯨꯟꯅꯝꯅꯤꯅ ꯄꯥꯝꯅꯤꯍꯦ ꯗꯣꯛꯇꯔ ꯌꯧꯅꯅꯤ ꯌꯥꯎꯅꯤ ꯗꯣꯛꯇꯔ ꯈꯣꯏꯗꯤ ꯉꯟꯅ ꯁꯤꯂꯦꯟꯗꯔ ꯇꯧꯗꯣꯏꯔ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯊꯦꯜ ꯌꯥꯝꯃꯟꯗꯅ ꯌꯥꯗ꯭ꯔꯦ ꯁꯥꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯌꯥꯏꯔꯅꯤ ꯌꯥꯔꯣꯏ ꯃꯃꯥ ꯃꯄꯥ ꯌꯨꯝꯗ ꯂꯥꯛꯑꯒ ꯄꯅꯤꯁꯃꯦꯟ ꯆꯠꯇ꯭ꯔꯗꯤ ꯐꯖꯗꯦ ꯌꯩꯗꯣꯏꯅꯣ ꯂꯩꯔ ꯉꯝꯃꯔꯣꯏ ꯁꯤꯗ ꯀꯥꯏꯗꯅꯣ ꯍꯩꯅꯧꯁꯦ ꯃꯇꯥꯏ ꯊꯝꯒꯦꯀꯣ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯂꯥꯝꯕ ꯑꯣꯏꯅ ꯇꯧꯔꯦꯕ ꯁꯤꯗꯤ ꯉꯟꯇꯥꯅ ꯁꯤꯂꯦꯟꯗꯔ ꯇꯥꯔꯅꯤ ꯇꯥꯡꯉꯥꯅꯤ ꯏꯟꯖꯥꯡꯁꯨ ꯂꯩꯔꯦ ꯐꯝꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯈꯠꯂ ꯆꯥꯔꯦꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯦ ꯎꯔꯣꯏꯗ ꯆꯠꯂ ꯋꯥꯡꯍꯟꯒꯦ ꯋꯥꯡꯍꯜꯂꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯝꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯩ ꯃꯣꯔꯣꯛꯅ ꯃꯔꯣꯝ ꯁꯥꯕꯅꯦ ꯀꯩꯅꯣ ꯉꯁꯤꯁꯤꯕ ꯆꯥꯕꯒ ꯄꯨꯛꯁꯦ ꯀꯟꯅ ꯍꯪꯉꯦꯅ ꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯌꯦꯟꯁꯨ ꯃꯁꯤ ꯂꯦꯡꯗꯔꯦ ꯀꯅꯥꯗꯣ ꯌꯥꯝꯃꯟꯒꯩ ꯋꯥꯅꯦ ꯌꯥꯝ ꯌꯥꯗꯦ ꯂꯣꯏꯖꯗꯔꯦ 이만은 애기다.
ꯂꯨꯖꯔꯒꯦꯅ ꯈꯜꯂꯦ ꯑꯩ ꯂꯨꯖꯕꯗ ꯌꯥꯖꯔꯒꯦ ꯅꯠꯇ꯭ꯔ ꯉꯝꯃꯣꯏꯗ ꯁꯦꯂꯦꯟꯗꯔ ꯇꯧꯔꯦ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯏꯃꯥ ꯏꯄꯥꯅ ꯐꯖꯅ ꯅꯩꯔꯦ ꯑꯩꯗꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯆꯥꯕ ꯍꯧꯕ ꯄꯨꯛ ꯊꯪꯒꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯐꯅꯌꯥꯝ ꯆꯥꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯌꯥꯗꯦ 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 ꯃꯌꯥꯝ ꯂꯩꯕꯕꯨꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯏꯔꯨꯖꯕꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯡꯒ ꯀꯥꯡꯉꯦ ꯆꯥꯕ ꯍꯧꯗ ꯉꯥꯏꯔꯦ ꯀꯥꯏꯗ ꯄꯨꯛꯁꯦ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯉꯁꯤ ꯉꯥꯅꯨ ꯊꯣꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯌꯦ ꯑꯁꯤꯅ ꯌꯦꯟꯁꯤꯁꯨ ꯑꯃꯨꯛ ꯇꯦꯡꯀꯣꯠ ꯃꯆꯤ ꯂꯦꯡꯗ꯭ꯔꯦꯕ ꯄꯨꯛꯇꯤꯁꯨ ꯊꯕꯥꯛ ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯟꯇꯣꯟꯁꯦ ꯄꯂꯦꯟꯗꯩꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯚꯤꯕꯔꯁ ꯃꯌꯥꯝ ꯄꯂꯦꯟꯗ ꯌꯥꯎꯕꯤꯔꯒꯗꯤ ꯈꯪꯉꯦ ꯈꯪꯗꯦ ꯑꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯂꯩꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯏꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯡꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯦꯅꯦꯜꯁꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯗꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯔꯤ ꯃꯌꯥꯝ ꯏꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯊꯨꯅ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯕꯤꯌꯣ ꯆꯥꯎꯈꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯣ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ 10K ꯌꯧꯔꯗꯤꯀꯣ ꯀꯩꯅꯣ ꯒꯤꯐ ꯑꯋꯦ ꯑꯃ ꯁꯤꯟꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ 10K ꯁꯣꯏꯗꯅ ꯁꯨꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯄꯨꯛ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯕꯗꯤ ꯐꯖꯅ ꯆꯥꯒꯦꯅ ꯈꯟꯕꯅꯦꯕ ꯃꯌꯥꯝ ꯆꯥꯛꯁꯦ ꯑꯩꯁꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯑꯣꯏꯅ ꯁꯤꯂꯤꯟꯗꯔ ꯇꯧꯊꯣꯔꯛꯑꯦ ꯑꯩ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯉꯝꯕꯩ ꯑꯁꯥ ꯎꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯅ ꯉꯁꯥꯏ ꯏꯃꯥꯛꯇ ꯋꯤꯟꯅꯔꯁꯤ ꯏꯃꯥꯛꯇ ꯄꯤꯔꯒꯦ ꯑꯩ ꯁꯤꯂꯦꯟꯗꯔ ꯇꯧꯔꯦ ꯏꯔꯨꯖꯕꯗ ꯉꯁꯥꯏ ꯄꯅꯤꯁꯃꯦꯟ ꯏꯔꯨꯖꯕꯒꯤ ꯄꯅꯤꯁꯃꯦꯟꯁꯤꯅ ꯑꯩ ꯏꯔꯨꯖꯔꯒꯦ ꯏꯁꯥꯅ ꯌꯥꯖꯔꯦ ꯉꯝꯃꯔꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥꯛꯅ ꯋꯤꯟꯅꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖꯁꯤꯗ ꯏꯃꯥꯛꯇ ꯑꯣꯏꯅ ꯋꯤꯟꯅꯔ ꯄꯤꯔꯦ ꯁꯤꯂꯦꯟꯗꯔ ꯇꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯩꯗꯤ ꯈꯔ ꯆꯥꯒꯦ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯀꯩꯅꯣꯁꯤ ꯄꯨꯛ ꯄꯤꯛ ꯊꯟꯒꯠꯈ꯭ꯔꯦ ꯀꯩꯅꯣ ꯌꯦꯟꯁꯨ ꯁꯣꯛꯇ꯭ꯔꯦ ꯑꯩꯗꯤ ꯌꯦꯟ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯝꯕꯅꯦ ꯃꯈꯣꯡ ꯆꯤꯛꯈ꯭ꯔꯦ ꯑꯩ ꯌꯦꯡꯉꯣ ꯀꯗꯥꯏꯗꯒꯤ ꯁꯤ ꯇꯪꯈꯥꯏ ꯑꯃꯁꯨ ꯂꯩꯔꯤ ꯆꯝꯐꯨꯠꯄꯨꯗꯤ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨ ꯆꯠꯊꯣꯛꯑꯣ ꯐꯩꯒꯟꯗꯣ ꯍꯪꯒꯥꯝ ꯇꯦꯡꯀꯣꯠ ꯑꯃꯗꯤ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯈ꯭ꯔꯤꯁꯦ ꯍꯪꯒꯥꯝ ꯇꯦꯡꯀꯣꯠ ꯑꯃꯗꯤ ꯆꯥꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯏꯟꯖꯥꯡ ꯃꯍꯤ ꯑꯃ ꯍꯩꯖꯤꯟꯈ꯭ꯔꯦ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠ ꯉꯁꯥꯏꯒꯤ ꯏꯟꯖꯥꯡ ꯃꯍꯤ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯁꯤꯟꯕꯁꯦ ꯉꯝꯒꯦꯅ ꯍꯩꯖꯤꯟꯕꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯩꯁꯤ ꯑꯩꯅ ꯆꯥꯒꯦꯅ ꯆꯥꯕꯗ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯁꯤ ꯑꯗꯨꯝ ꯆꯥ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯉꯝꯕꯩ ꯑꯁꯥ ꯂꯩꯔꯝꯗꯕꯅꯤ ꯍꯥꯏꯗꯤ ꯃꯝꯇꯣꯟꯕꯨꯗꯤ ꯆꯥꯕ ꯌꯥꯝ ꯊꯨꯏꯑꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛ ꯆꯒꯥꯅ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯨꯛ ꯊꯟꯒꯠꯈ꯭ꯔꯦꯕ ꯍꯦꯛ ꯆꯥꯕ ꯍꯧꯕꯒ ꯄꯨꯛꯁꯦ ꯁꯤ ꯆꯤꯛꯄꯗ ꯄꯥꯏꯊꯣꯔꯛꯑꯒ ꯊꯤꯜꯂꯗꯤ ꯃꯤ ꯁꯤꯅꯤ ꯃꯤ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩ ꯂꯧꯈꯠꯄ ꯉꯝꯃꯔꯣꯏ ꯑꯝꯇ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯅꯤꯁꯃꯦꯟ ꯑꯃꯨꯛ
ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯂꯪꯀꯥ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯥꯔꯦꯀꯣ ꯏꯁꯤꯡ ꯍꯩꯗꯅꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯃꯝꯇꯣꯟ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯃꯝꯇꯣꯟꯁꯦ ꯄꯣꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯅꯤꯁꯃꯦꯟ ꯁꯤ ꯂꯩꯔꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ 이마키가 ngasi mukbang challenge tawbani adu imakna ngamgre ai po hawrabnina asa punishment oina imaksina ayoda ising haidine bako adu punishment jeni phangtare ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯉꯁꯥꯏ ꯆꯥꯕ ꯑꯩꯁꯨ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯣ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯁꯦꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯦꯕ ngасai nganta aduna ai tasena ngasai gi punishment phangjarage challenge tawgrabniko imakna winner oiro pitograbne ana hoji ꯃꯌꯥꯝ punishment hawrage ko nungdang pung kaya tarage. hoji pung ꯇꯔꯥꯃꯥꯊꯣꯏ ꯇꯥꯗꯣꯔꯦ okay pung 13 gadore ko punishment je ꯃꯤꯅꯤꯠ 30 ꯈꯛ ꯉꯥꯏꯔꯦ halo 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 Ma'am, punishment ni ko. wali Batin loidri. As punishment ni sa way mo ka hai. Wow, si punishment ni. Ma'am, punishment ni ko. Ma'am, punishment jo chare ka Punishment chare adu ma'am nusibiduna agi imaki YouTube channel se ma'am Nusibiduna like comment share subscribe tawbiramu subscribe tawdaba sinau leibiragasu subscribe tawbiramu haibase hajage ai imaki channel je chapatpada ma'am gi support ni jari ado punishment ki kitang haibiram punishment sida ma'am kaya hajiga ado hairam da ma'am punishment je fajai fajadi haibado ma'am comment da Nungdang pung taramathoy da. nungidang pung 13 dani akai punishment ising hadeba punishment da ma'am ado next video dong thingnarsi mathang thengnarsi bye 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 Mai bung lên lời ca rơi đã